ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯖꯥꯒꯤ ꯂꯝꯍꯦꯟꯕꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯟꯖꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯤꯅꯥꯗꯨ ꯉꯛꯅ ꯌꯦꯡꯂꯒ "ꯀꯩ ꯍꯥꯏꯕꯗꯨꯅ?" ꯂꯤꯅꯥꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯂꯥꯏꯖꯗꯤ ꯇꯔꯪ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯃꯪꯗꯨ ꯅꯤꯡꯁꯤꯡꯂꯒ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯈ꯭ꯔꯦ꯫ ꯂꯤꯅꯥꯁꯨ ꯂꯥꯏꯖꯅ ꯀꯩꯝꯇ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯉꯛꯆꯥꯅꯅ ꯃꯀꯣꯛꯇꯨ ꯆꯦꯞꯊꯔꯒ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ "ꯀꯩꯅꯣ ꯆꯔꯣꯏ ꯅꯪ ꯇꯧꯔꯤꯗꯨꯕꯣ? ꯂꯩꯁꯥꯕꯤꯗꯧꯅꯒ ꯃꯣꯟꯗ꯭ꯔꯪꯒ ꯁꯥꯟꯅꯔꯤꯗꯨ ꯀꯩꯅꯣꯕ?" ꯂꯥꯏꯖꯗꯨ ꯁꯛꯐꯝ ꯍꯣꯡꯗꯦ꯫ ꯂꯤꯅꯥꯗꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯦ꯫ ꯌꯦꯡꯈꯤꯕ ꯑꯃꯠꯇꯗ ꯌꯦꯡꯂꯒ ꯌꯥꯡꯃꯣꯡ ꯍꯥꯗꯅ ꯁꯠ ꯈꯨꯝꯗꯣꯔꯛꯏ꯫ "ꯂꯤꯅꯥ, ꯃꯪꯗ ꯑꯩꯗꯣ ꯃꯧ ꯑꯣꯏꯔꯝꯃꯤꯉꯣ." ꯂꯤꯅꯥꯗ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝ ꯉꯛꯅ "ꯍꯥ, ꯅꯪꯕꯣ?" "ꯑꯩ ꯉꯁꯤꯁꯦ ꯋꯥꯈꯜꯒ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯥꯅꯤ꯫ ꯃꯪꯗ ꯔꯣꯃꯥꯟꯁ ꯃꯇꯦꯛ ꯑꯃ ꯇꯧꯔꯝꯕꯒꯤ." "ꯁꯦꯁ, ꯌꯥꯗꯦꯀꯣ. ꯑꯗꯣ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨꯗꯤ ꯈꯪꯍꯧꯗ꯭ꯔꯣ?" ꯅꯨꯛꯃꯤ ꯂꯤꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯂꯗꯨꯅ "ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯃꯃꯤ ꯁꯥꯃꯤ ꯎꯔꯁꯨ ꯃꯁꯛꯇꯣ ꯈꯨꯐꯖꯃ." "ꯏꯃꯥꯎ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ?" ꯂꯤꯅꯥꯗꯣ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯖꯗꯨ ꯏꯔꯥꯡ ꯑꯃꯒ ꯂꯣꯏꯅꯅ "ꯂꯤꯅꯥ ꯏꯕꯦꯝꯃ, ꯈꯨꯅꯨꯡꯉꯥꯏ ꯑꯃ. ꯇꯅꯟꯕꯨ ꯄꯥꯏꯕꯅꯦ, ꯇꯦꯂꯪꯒꯥꯕꯨ ꯄꯥꯏꯕꯅꯦ, ꯃꯩ ꯇꯥꯏ ꯍꯥꯏꯁꯤꯅꯤ." ꯂꯤꯅꯥꯗꯣ ꯂꯥꯏꯖꯒꯤ ꯐꯩꯒꯟꯗꯨꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯒ "ꯅꯪꯒꯤ ꯇꯦꯂꯪꯒꯥ ꯇꯅꯟꯗꯣ ꯑꯩ ꯈꯪꯗꯦ. ꯃꯪ ꯇꯝꯂꯛꯑꯣ." "ꯃꯪꯗ ꯌꯥꯝ ꯁꯥꯡꯉꯤ ꯃꯤ. ꯅꯪ ꯈꯛꯇꯗ ꯇꯝꯕꯁꯨ ꯄꯥꯝꯃꯨꯔꯦ. ꯑꯟꯖꯨꯒ ꯄꯨꯜꯂꯒ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯇꯝꯕꯤꯔꯒꯦ. ꯑꯩ ꯆꯠꯂꯒꯦꯀꯣ. ꯇ꯭ꯌꯨꯁꯟ ꯁꯨꯇꯤ ꯊꯥꯔꯝꯃꯅꯤꯕ." ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯤ ꯂꯥꯏꯖꯗꯨ, ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯈꯥꯗ ꯀꯨꯝꯊꯈꯤ꯫ ꯂꯤꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯂꯥꯏꯖꯕꯨ ꯈꯥꯝꯕꯁꯨ ꯅꯪꯍꯧꯗꯦ꯫ ꯋꯥ ꯂꯥꯡꯒ ꯑꯝꯇ ꯉꯥꯡꯕ ꯉꯝꯗ ꯂꯥꯏꯖꯗꯨ ꯁ꯭ꯇꯦꯌꯔ ꯀꯨꯝꯊꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯉꯛꯂꯞꯅ ꯂꯥꯎꯔꯒ ꯂꯩꯍꯧꯔꯤ ꯃꯥꯁꯨ꯫ "ꯂꯥꯏꯖ ꯃꯥꯏꯄꯣꯝꯕꯤ, ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ. ꯋꯥꯔꯤꯗꯣ ꯈꯔ ꯂꯤꯔꯝꯈꯣ ꯍꯥꯏꯕꯅꯦ." ꯂꯥꯏꯖꯁꯨ ꯁ꯭ꯇꯦꯌꯔꯗꯨ ꯀꯨꯝꯅ ꯂꯥꯎꯔꯝꯃꯤ꯫ "ꯌꯥꯝ ꯃꯒꯨꯟ ꯂꯩꯕ ꯋꯥꯔꯤꯅꯦ ꯃꯤ. ꯍꯣꯔꯦꯟ ꯍꯩꯀ꯭ꯔꯨ ꯑꯆꯥꯔ ꯄꯣꯔꯣ. ꯑꯗꯨ ꯆꯥꯔꯒ ꯂꯤꯕꯤꯒꯦ. ꯁ꯭ꯀꯨꯜ ꯉꯟꯅ ꯂꯥꯛꯑꯣꯀꯣ." "ꯑꯉꯥꯎꯕꯤꯁꯤꯗꯤ. ꯍꯣꯏ. ꯁ꯭ꯇꯦꯌꯔꯗꯣ ꯐꯖꯅ ꯀꯨꯝꯃꯨꯅꯦ. ꯇꯟꯗꯟ ꯎꯕꯒꯤ ꯍꯔꯥꯎꯔꯤꯉꯩ ꯈꯨꯡꯕꯤ ꯀꯥꯏꯖꯅꯤꯍꯦ ꯅꯨꯄꯤ ꯅꯪ." ꯂꯥꯏꯖꯗꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯁ꯭ꯇꯦꯌꯔꯗꯨ ꯀꯔꯝꯅ ꯀꯨꯝꯊꯈꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯈꯥ ꯌꯧꯈ꯭ꯔꯦ꯫ ꯂꯤꯅꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯅ ꯆꯠꯈ꯭ꯔꯦ꯫ ꯂꯤꯅꯥꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯐꯛꯇꯨꯗ ꯐꯝꯂꯒ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯖꯅ ꯀꯥꯏꯍꯧꯕꯤꯔꯝꯂꯕ ꯂꯤꯅꯥꯗꯨ ꯃꯁꯥꯗꯨ ꯆꯔꯥꯡꯅꯩ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯁ꯭ꯀꯨꯜ ꯊꯦꯡꯅ ꯀꯥꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯁ꯭ꯀꯨꯜꯗ ꯄꯨꯜꯂꯤ꯫ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯃꯪꯗꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯑꯃꯗ ꯆꯤꯊꯗꯅ ꯇꯝꯂꯤ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯁꯨ ꯏꯔꯥꯡ ꯑꯃꯅꯤ꯫ ꯂꯥꯏꯖ ꯃꯊꯟꯇ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯔꯝꯕꯗꯨ ꯑꯅꯤꯗꯨꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗꯨ ꯔꯟꯕꯤꯔ ꯋꯥꯀꯤꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯅꯥꯀꯣꯡꯗꯁꯨ ꯐꯣꯟꯗꯨ ꯊꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯁ꯭ꯇꯦꯌꯔꯗꯨ ꯀꯥꯔꯛꯄꯅ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯤ꯫ ꯐꯣꯟꯗꯨ ꯊꯝꯂꯤ꯫ ꯔꯟꯕꯤꯔꯒꯤ ꯀꯥꯒ ꯂꯥꯏꯖꯒꯤ ꯀꯥꯒ ꯃꯊꯛꯇ ꯑꯣꯏꯕꯅꯤ꯫ ꯀꯥ ꯑꯅꯤꯗꯨ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯁꯥꯕꯅ ꯀꯥ ꯑꯅꯤꯗꯨꯒꯤ ꯊꯣꯡꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯄꯥꯜꯂꯤ꯫ ꯔꯟꯕꯤꯔꯁꯨ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯊꯣꯡꯖꯤꯟ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕꯒ ꯃꯥꯒꯤ ꯇꯨꯡꯗ ꯈꯤꯇꯪ ꯆꯠꯈꯠꯂꯒ ꯂꯥꯏꯖꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯂꯣꯜꯂꯤꯕꯗꯨ ꯃꯤꯠꯆꯤꯗꯨꯅ ꯍꯥꯏꯐꯦꯠ ꯎꯕꯗꯨꯗ ꯈꯪꯂꯦꯞ ꯂꯦꯞꯂꯤ꯫ ꯃꯃꯥꯏꯗꯨ ꯌꯥꯝ ꯊꯨꯅ ꯂꯩꯊꯣꯔꯛꯂꯒ ꯈꯣꯡꯀꯥꯞ ꯑꯃ ꯑꯅꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯊꯣꯡꯖꯤꯟꯗꯨꯅ ꯂꯦꯞꯂꯒ "ꯕꯦꯝꯃ!" ꯃꯕꯨꯡꯅ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯂꯥꯏꯖꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯈꯨꯝꯕꯤꯔꯛꯄꯒ ꯅꯠꯇꯦ꯫ ꯃꯃꯤꯠꯇꯨꯁꯨ ꯄꯥꯡꯊꯣꯔꯛꯇꯦ꯫ ꯃꯆꯤꯟꯗꯨ ꯇꯨꯝꯊꯣꯛꯂꯒ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯣꯟꯗꯨꯅ ꯃꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯜꯂꯒ ꯂꯩ꯫ ꯔꯟꯕꯤꯔꯁꯨ ꯃꯈꯨꯠꯇꯨꯅ ꯊꯣꯡꯗꯨꯗ ꯀꯣꯛ ꯊꯤꯜꯂꯗꯨꯅ "ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯅꯪ ꯇ꯭ꯌꯨꯁꯟ ꯆꯠꯂꯣꯏꯗ꯭ꯔꯣ?" ꯂꯥꯏꯖꯁꯨ ꯈꯨꯝꯅꯤꯡꯗ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ "ꯁꯨꯇꯤ ꯄꯤꯌꯦ." "ꯁꯨꯇꯤ ꯄꯤꯔꯗꯤ ꯈꯔ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛꯇꯨ ꯄꯥꯕ ꯌꯥꯗꯕ꯭ꯔꯣ? ꯍꯩꯇ꯭ꯔꯤꯕ ꯃꯇꯥꯗꯨꯒ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ. ꯄꯥꯁ ꯃꯥꯔꯛ ꯐꯥꯎꯕ ꯆꯤ ꯆꯧꯗ ꯐꯪꯕ, ꯁꯕꯖꯦꯛ ꯂꯣꯏꯅ ꯄꯥꯁ ꯇꯧꯕꯁꯨ ꯅꯠꯇꯕ 0 ꯐꯪꯕ ꯁꯕꯖꯦꯛꯁꯨ ꯌꯥꯎꯔꯤꯕꯅꯤ. ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯆꯩ ꯆꯥꯅꯤ ꯍꯥꯏꯁꯤꯅꯤ. ꯃꯥꯏꯄꯣꯝꯕꯤ, ꯇꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯅꯪ?" ꯂꯥꯏꯖꯁꯨ ꯊꯣꯡ ꯂꯣꯟꯖꯤꯜꯂꯒ ꯇꯨꯝꯂꯤꯕꯅꯤꯅ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯂꯛꯂꯤ꯫ "ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯂꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯌꯥꯖꯗ꯭ꯔꯒ
mi hay ta basu bo ai na ro line jena manung da muram soli bado Ranbir sa haifet tara duna ho pa da di kanam tai roye pa ra ga hidang ni mi na dingam laga ai na di kari gingam le khalaga hona ga da ba kan na hona ba sei matam khuding magta mai pai ha ba se nang kar ba nang se pik ta pik le ba ngang sunate abunga phau ba school jakre nang ten tha dori bani baba na nung shiri bani haiduna tawri do aduna oi ba yaroi gyan khara tanasiko nangi no baduna hayang wai janaroi ko yam thuna galoi sene lai je dum bung na hari du tari bra ta da bra khangde wa hayam ta khumla khiji Ranbir sa thobo thabak leibana wa hay khara haram naga magi ka da changbani aduna trabadi thongna thillaga nampu da hawdolaga khon akan ma tharam gani makhut phau tha duna phuram gani Ranbir su ka da changlak tuna yam thuna piro loishilaga school da hathu atu jatkre Sanal su mamana ba mo unauraga yumda hanjalakli Mangol machi da leiriba khabar du pairaga chair ma da gyanta na phamthei gyanta na makok to haifet nga thaduna isum ani do suklap tawraga khabar du pukning lupsina pa bahore ngahak leibaga thabasu chakap ama pairaga imungdagi thorakli Sanal gi mana khitang naksinduna makhoi baba jasi da leijare Sanal su makoda pairamba khabar du thapjalaga tampak da thamli aduga thawadagi chadu lawarduna amuktang chingnaga amadu de hawatkraba bimaro hoine hawgatrida kadai degino ka gi thongado hangdok tabadani mana tum hawrishi I aidi kamdau ni side kamdau ni haidi kaino moi baba na nachanu pi se manghalabani aina di angang se ka tonghan gano yamna haijabani moi baba sina angangi walawduna ka tong handana thamle bani na magi nungai jabi oi khredana thonglon selaga mana tongning ba tawrisini mabung na so hawdok payam hawdok lamna bani hawji phawa hogati hai mama nong ngan ba kai sau tawro kanu ko isau taw bana teda moi baba angang si kara warak piu ko subject ani ne fail ori do sana haldo majabu kan khalli aduga thawana subject ani fail oi bagi wa palak baduda khonjal du kitang tap tharaga hoi ni mama ai tapna thimlaga haige hawji khon kan ba yaroi ko ngai ko ibungo de school chakhrabo ningthemna call torokpodagi sangom phawo thakidre hathu jatkre walking halakpaga phiron honglaga dum jatkhrabani o school dara kaino ma mai chajarasani ngasi se match oza do laglani haibani ne o ibungo na haibadura adu mama boarding gi hanjang dudi nang khara chalaga yengsaluro ko mi gi sumaja singdo paisa piraga thamni bani lairiki wafam khangnati moigi chaba thakpu gi so phajana yengsin bigadabani aikhoina yumna chari ba sumaina moi su pija gadawni hoi moi baba aikhoi gi inkhondagi kari no khara hek lage aduga aikhoi gi kobi do hawdamni na chak leramnaga mamangi ni tharo hedagi kobi ga khamena sinbaga do leyoragi aduga thindu bhaiduni phare theloro mama na chanu pidong da gau dog chalo thengkrani tuition matam jo hen takle masina kamdawni tawrisiba nupi ama khaktani khanduna khara ke thokno yu ubaside nupa ni sidagi nupi mana hena sena ba wadori na ti wari bani sena ba ngamdrabani haibago thabana sanahal na phaini namnaga imung da changnakle chakhom da changnaga chakdu thangalamnaga laije wa hawdokwa muglakle steer do kana machabu nungsina kau dunaga khalakle bema ibema nong modadi nasana khangna hawgaludana ayuk sida nang ta hudokna bada imung se thaba moi re haiwane mama na nungsina kaujari bodo laijari tarabasu khomde mama na ngangli bodo tabada machin macha do pom thorakli thawa su thonglu thillaga bema tabran hei nang baw hawgaludana tabran hei nabung na sau dok namla dai hawjuk phawo met singjoba nang baw tuition matam hele ne hei lai jadu tumina lei thawa suma khatarakli nang tuition do chatradi larik sing hak paru laudana nang tamo jado amuk halakladi nang chei char ne haiwane thawa na mari hari bodo lai jadi thawoina tasenade thawa so khonjalu kantak isau dorokli hai bhema nang le bosu trise kari gino thong se nam khairaga nang sandaro haibro hojek pung ni pan ta dorobani ko yam thona hawgalo oh suti piye ngasai dagi
तासिनदना तुमिन लेरंबदु ngamdra mali laijado khoi shaunanaga khumlakli suti do piradi ngan haugat pa yadabro tuition chalasu halaklaga school chana ba sat loisina ba tawi tv mu gengni tv yengdragana phone sida yenglaga nok nok tana matam ngaiduna lei nate ne nangi na koktuda lairik laisugi wakalamata khandrisibu karigino haiwane namana mana bagi mamangduda ikai drabana henangba lairik hektabi nangi na jawar baide ikai deda yam usitana makholo siri siri ga khumnakli laijado lainjigi mathong chadaba paukhumduda thabaso sauningna makha tasilakdi ho lairik hektabi mama aina phangniba awabase nang sayang wai nacha poklaga khanglaklaga ne namitagi na pitani na haibi bani khanglabo taningde go mama wagi wa chumna ngango nayum panba adu ada ga palakano ai hojik angang oidi nupa ga lejadre yum ga palaroi manipur sida aina pa manupa poktriba asi hainaga mama tadanaba khonjal do kitanga mo bitharaga mangdanan pairamba manja thukakne pamlise lainjana ona tainana achuma saraga nganglakpaduda thawadu hena sauningli thongdu nam khairaga makhut pena puning bahaibadu oiri adubu sauninglabaso thongdu manungda lonbanina upai leiti makhuduna drang drang thilli mara leitaba thongduda aduga yam changna hairagli aina haibana ma mana khomdorakpana ma hai nang asiko aina toini haisini thong sang do haibane laijado tumin leikri thabaso thongdu sum thilambadagi jak thongbado khangning ning singnakli os ai jak thangalambani ne masiga ngangnaraga laiba matam natrida makhoi babana thokaliba ngaktani thabado tumina murum murum soli makotuna thongduda amuk anirak thillaga hairakli hai tumina leibana kanaroi yam thuna hawgalaga makhada kumlauko aduna tadi ngasi kaya nungai he nupinang asi hairaga thabado makhada kumthakri laijaso phajuk tu phat haidokli aduga hakam de launa challi tapna hawgalaga phamli makhut ani do thangalaga yangtinga muk thikli phajuk de khwangma pa dwai phawba sublibani phaigan ma pa duda kari kumama lenglak podongna torokpoduda uirum uirum toromba mamito khangsing singli makhutuna phajuk to hangdoga dabasuki mamito so kitang uishalaga mamai duna kan haipe lai thokladuna makhutuna phajuk to pairaga yam kina tapna haidokli nakana lai thokla mamai do tapna lai thorakli uirum uirum tawriba mamit ani do yam kini inglakli khanglakliba khonjal duda lainjada khangpre khangi machin do sugalanga makhutuna hawdong duda set tharduna I maingaw nang oire khangine sak tv nasaktuga musuk heng muradana aina nungsibagi maingaw ko bibasida nang lamhenba jakhrsala saida nang nengi mataksida tumbagi nidana ngarang mangkiba mangdo continue toroktrida hawdong duna so laijana hairibado khangda khangbagi maongni tapna hangalaga phamangduda phanjong thaki lainja sumamitu lautholaduna hawdong duna tumpham jaga duda munne yengnaga piri piri ga tawrakli os mainga phamungda nang nawan tawsalamisina kaigina hawjik po ibo si su banang kidraba mamana so hawgadabagi shawtaramde deba oh no Horende ai maingo gi yung mathagda tumba tarabako as maingo nang wan taw ningladi makhana taw ba driver ni da adu yam pangni do kai gi driver ni da asi hairaga lainji do phamungdagi phanchong thai hawdong do so lainji gi mataw du da ki tana kang khada chenchen kri tanja du da mon makhanda lairiba phone du so ring kana khengalakli laija makhada phamtharaga magok du chep tharaga maingo bu ko gi torambado lagriba ring tol makhon du da Phuk haugali mon makhadagi phone do yam thona longthoklagi engli anju kwa calling lai jasu phone du set pai khatli hello charoi lai jasu makhutuna machin du melaga khonjal lu tapli kainu ko amobe ozade crash tambe anju do thik thik kanong thorakli karan jang ne anek da hore ba nang school awi dro lakani tuition lang train na kari ge
ꯂꯥꯏꯖꯗꯣ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯧꯊꯣꯔꯛꯏ ꯃꯈꯨꯠꯇꯨꯅ ꯃꯆꯤꯟꯗꯨꯗ ꯊꯝꯂꯗꯨꯅ ꯆꯤꯟꯊꯤꯕꯤ ꯃꯨꯕꯤ ꯑꯗꯨꯏ ꯋꯥꯗꯣ ꯁ꯭ꯀꯨꯜꯗ ꯋꯥꯍꯧ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯄ ꯇꯝꯗꯒꯤ ꯇ꯭ꯌꯨꯁꯟ ꯁꯨꯇꯤ ꯄꯤꯕꯅꯦꯅ ꯍꯥꯏꯖꯤꯟꯕꯅꯦ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯅ ꯀꯔꯤꯒꯨꯝꯕ ꯍꯪꯂꯛꯂꯁꯨ ꯁꯨꯇꯤ ꯊꯥꯏꯅ ꯍꯥꯏꯗꯧꯅꯤ ꯑꯁ ꯑꯩꯕꯨ ꯑꯩꯈꯣꯏ ꯍꯅꯤꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯗꯨ ꯅꯪ ꯉꯔꯥꯡꯁꯨ ꯂꯥꯛꯇꯦ ꯁꯥꯔꯅ ꯌꯥꯝ ꯁꯥꯎꯒꯅꯤꯀꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯋꯥꯗꯣ ꯍꯌꯦꯡꯋꯥꯏ ꯑꯩꯅ ꯇꯣꯇꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨ ꯍꯥꯏꯁꯤꯅꯤ ꯁꯥꯔꯒꯤ ꯋꯥꯕꯨ ꯁꯥꯎꯅꯤꯡ ꯁꯥꯎꯖꯁꯅꯨ ꯀꯩꯅꯣ ꯍꯣꯏꯅꯦ ꯅꯕꯨꯡꯗꯕꯨꯗꯤ ꯍꯥꯏꯕꯤꯔꯔꯣꯏꯅꯦ ꯁꯥꯔꯗꯨꯅꯦ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯃꯪꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗ꯭ꯔꯕꯣ ꯂꯥꯏꯖ ꯃꯆꯤꯟꯅ ꯄꯣꯝꯊꯣꯛꯂꯗꯨꯅ ꯇꯧꯗ꯭ꯔꯦꯗ ꯑꯟꯖꯨ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯕꯨ ꯉꯔꯥꯡ ꯇꯨꯝꯂꯝꯗꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯇꯨꯝꯅꯤ ꯍꯥꯏꯗꯥꯏꯅꯦ ꯈꯨꯔꯨꯝꯃꯤꯅꯤ ꯏꯕꯦꯝꯃ ꯇꯨꯝꯂꯝꯗꯥꯏꯗꯒ ꯖꯒꯠ ꯄꯨꯝꯕꯒꯤ ꯂꯥꯏꯅꯤ ꯈꯨꯔꯨꯝꯂꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯙꯨꯞꯀ ꯊꯥꯔꯒ ꯈꯨꯔꯨꯝꯂꯤꯅꯤ ꯑꯗꯨꯕꯨꯗꯤꯗ ꯑꯟꯖꯨ ꯑꯃꯨꯛꯁꯨ ꯅꯣꯛꯂꯗꯨꯅ ꯑꯣ ꯅꯣ ꯁꯣ ꯁꯦꯗ ꯅꯣꯛꯀꯅꯨꯀꯣ ꯃꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯀꯥꯟꯁꯤꯗ ꯑꯗꯣ ꯑꯟꯖꯣ ꯑꯩ ꯐꯤꯁꯨ ꯁꯨꯔꯝꯗꯣꯏꯅꯤ ꯐꯣꯟ ꯊꯝꯂꯒꯦꯀꯣ ꯍꯣꯏ ꯕꯥꯏ ꯁ꯭ꯀꯨꯜ ꯂꯥꯛꯎꯀꯣ ꯑꯣꯀꯦ ꯕꯥꯏ ꯏꯅꯝꯃ ꯒ꯭ꯋꯥꯛ ꯂꯥꯏꯖꯗ ꯐꯣꯟꯗꯨ ꯊꯝꯂꯒ ꯃꯈꯥꯗ ꯀꯨꯝꯈ꯭ꯔꯤ ꯃꯃꯥꯅ ꯉꯥꯡꯂꯝꯕꯗꯨꯃꯛ ꯇꯧꯔꯤ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯇꯤꯚꯤ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯂꯧꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯌꯦꯡꯅꯤꯡꯂꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯁꯨꯝ ꯌꯦꯡꯂꯤ ꯃꯥꯅ ꯌꯦꯡꯅꯤꯡꯂꯤꯕ ꯃꯇꯝꯗꯨ ꯐꯥꯎꯕ ꯌꯦꯡꯕ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯨꯡꯗꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯆꯥꯛꯇꯨ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯨ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯕꯦꯅꯤ ꯂꯣꯜꯂꯒ ꯃꯃꯥꯡꯗ ꯊꯥꯗꯔꯤ ꯅꯨꯡꯁꯥ ꯈꯤꯇꯪ ꯁꯥꯒꯠꯂꯛꯄꯒꯤ ꯄꯣꯝꯂꯞ ꯇꯧꯕ ꯈꯖꯥꯏ ꯑꯅꯤꯗꯨꯁꯨ ꯉꯥꯡꯁꯤꯜꯂꯤ ꯁꯥꯏꯀꯜꯗꯨ ꯈꯔ ꯌꯥꯡꯂꯞꯅ ꯊꯧꯔꯒ ꯁ꯭ꯀꯨꯜ ꯇꯝꯅ ꯂꯥꯛꯂꯤ ꯂꯥꯏꯖꯗꯨ ꯁ꯭ꯀꯨꯜ ꯌꯧꯔꯝꯗꯥꯏ ꯈꯔ ꯋꯥꯠꯂꯤꯉꯩ ꯂꯥꯏꯖꯒꯤ ꯁꯥꯏꯀꯜ ꯊꯧꯔꯤꯗꯨꯗ ꯅꯥꯀꯟꯗꯒꯤ ꯑꯣꯇꯣ ꯑꯃ ꯊꯧꯖꯤꯜꯂꯛꯂꯒ ꯑꯣꯇꯣ ꯃꯅꯨꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯈꯨꯠ ꯍꯥꯏꯔꯗꯨꯅ ꯑꯝꯇ ꯉꯥꯏꯈꯣ ꯅꯨꯄꯥꯗꯨꯒꯤ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯗ ꯉꯛꯆꯥꯅꯅ ꯌꯦꯡꯂꯛꯂꯤ ꯑꯣꯇꯣꯗꯨ ꯈꯥꯝꯂꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯀꯨꯝꯊꯔꯛꯇꯦ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤ ꯂꯥꯏꯖꯁꯨ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯆꯠꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯀꯩꯅꯣꯅꯦ ꯃꯃꯥꯏ ꯁꯣꯝꯗ ꯐꯥꯗꯦ ꯃꯣꯏ ꯑꯉꯥꯡ ꯐꯥꯕ ꯀꯩꯗꯣ ꯑꯣꯏꯔ ꯆꯥꯠꯂꯣ ꯃꯤꯁꯨ ꯂꯥꯛꯄ ꯑꯝꯇ ꯑꯣꯏꯗꯦꯅꯦ ꯅꯣꯡꯅ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯅꯦ ꯆꯠꯍꯧꯔꯒꯦꯗ ꯈꯨꯊꯥꯡꯁꯤ ꯄꯥꯏꯔꯒ ꯑꯣꯇꯣ ꯃꯅꯨꯡꯗ ꯆꯤꯡꯁꯤꯟꯈ꯭ꯔꯗꯤ ꯑꯩ ꯂꯣꯁ ꯑꯣꯏꯔꯦ ꯃꯆꯤꯟꯅ ꯁꯣꯟꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯁꯥꯏꯀꯜꯗꯨ ꯌꯥꯡꯅ ꯊꯧꯔꯤ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯁꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯅꯪꯉꯣꯟꯗꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯁꯥꯏꯀꯜꯁꯦ ꯈꯥꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯌꯥꯡꯅ ꯊꯧꯈ꯭ꯔꯤꯁꯤꯅ ꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯀꯤꯔꯤꯖꯥꯠꯂꯣ ꯂꯥꯏꯖꯗꯨ ꯃꯃꯥꯏꯗꯨ ꯍꯟꯍꯟꯗꯨꯅ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯁꯥꯏꯀꯜꯗꯨ ꯊꯧꯔꯤ ꯑꯣꯇೋ ꯗ꯭ꯔꯥꯏꯚꯔꯗꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯊꯤꯛ ꯅꯣꯛꯂꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯀꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯥꯏꯀꯜꯁꯦ ꯀꯟꯅ ꯊꯧꯈ꯭ꯔꯦꯅꯦ ꯀꯅꯥꯗ ꯍꯪꯁꯤꯒꯦ ꯏꯕꯨꯡꯉꯣ ꯀꯀꯥ ꯃꯤꯁꯨ ꯂꯥꯛꯄ ꯎꯗꯦ ꯅꯣꯡꯁꯨ ꯃꯪꯁꯤꯜꯂꯦ ꯑꯉꯥꯡꯁꯦ ꯑꯣꯏꯅ ꯇꯥꯟꯅꯔꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯁꯥꯇ꯭ꯔꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯥꯝ ꯊꯨꯅ ꯑꯣꯇꯣꯗꯨꯃꯁꯨ ꯂꯥꯏꯖꯅ ꯁꯥꯏꯀꯜ ꯊꯧꯔꯤꯕ ꯃꯅꯥꯛ ꯅꯛꯅ ꯊꯧꯖꯤꯜꯂꯤ ꯂꯥꯏꯖꯁꯨ ꯑꯣꯇꯣꯗꯨꯅ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠꯇꯨ ꯎꯏꯁꯜꯂꯒ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯁꯥꯏꯀꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯖꯞ ꯂꯦꯞꯂꯤ ꯑꯣꯇꯣꯗꯨꯁꯨ ꯈꯤꯇꯪ ꯆꯠꯈꯠꯂꯛꯂꯒ ꯂꯥꯏꯖꯒꯤ ꯁꯥꯏꯀꯜ ꯃꯃꯥꯡꯗꯨꯗ ꯈꯥꯝꯂꯤ ꯅꯨꯄꯥꯗꯨꯁꯨ ꯍꯟꯗꯛꯇꯤ ꯀꯨꯝꯊꯔꯛꯂꯒ ꯌꯥꯝ ꯆꯤꯡꯂꯦꯝꯅ ꯃꯁꯥꯗꯨ ꯐꯜꯂꯞ ꯇꯧꯔꯒ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯂꯥꯏꯖꯁꯨ ꯅꯨꯄꯥꯗꯨꯗ ꯀꯤꯔꯨꯞ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜꯗꯨꯗꯁꯨ ꯈꯜꯂꯤ ꯀꯩꯅꯣꯅꯦ ꯍꯤꯟꯗꯤ ꯐꯤꯜꯝꯒꯤ ꯃꯤ ꯐꯨꯅꯔꯝꯗꯥꯏꯒꯤ ꯍꯦꯔꯣꯅ ꯂꯥꯛꯄꯗꯧꯅꯒ ꯑꯩꯒꯤ ꯅꯥꯛꯁꯤꯗꯒ ꯆꯪꯁꯤꯜꯂꯛꯏꯁꯤꯕꯣ ꯌꯥꯝ ꯀꯤꯖꯩ ꯑꯩꯅ ꯀꯤꯕ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯃꯤꯅ ꯉꯝꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯂꯥꯏꯖ ꯄꯥꯈꯠꯀꯅꯨ ꯅꯨꯄꯤ ꯊꯣꯛꯑꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯤ ꯀꯩꯒꯤꯅꯣ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯗꯨꯕꯣ ꯋꯥꯈꯜꯒꯤ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯂꯥꯏꯖꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯒ꯭ꯌꯥꯟ ꯈꯪꯇ ꯇꯥꯏ ꯅꯨꯄꯥꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ ꯃꯆꯤꯟꯗꯨ ꯈꯨꯝꯅꯕꯒꯤ ꯌꯥꯝ ꯊꯨꯅ ꯊꯥꯡꯗꯣꯔꯛꯏ ꯅꯨꯄꯥꯗꯨꯁꯨ ꯇꯨꯄꯤ ꯍꯣꯃꯥꯁꯣ ꯏꯁꯄꯦꯛ ꯇꯨꯝꯕꯅꯦ ꯃꯃꯥꯏꯗꯨ ꯐꯖꯅ ꯎꯗꯦ ꯂꯥꯏꯖꯅ ꯍꯦꯛ ꯎꯕꯗ ꯀꯤꯕ ꯐꯥꯎꯔꯤꯕꯗꯨ ꯐꯥꯎꯐꯝ ꯊꯣꯛꯂꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯃꯁꯥꯗꯨ ꯄꯥꯈꯠꯂꯤ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯈꯣꯏꯖꯪꯅ ꯌꯦꯡꯂꯨꯗ꯭ꯔꯦ ꯁꯛꯇ ꯈꯠꯅ ꯈꯝꯂꯛꯂꯦ
Kaino, sasango, ay school thing haiba. Lainjigi mataududa nupadu nokningbadi phauri. Adubu chimbal yobo minongtudi oidri. Thamoida nokningbadu phajilaga, lainjida muniyinglaga develop hairakli. Mairayang school do, sidagi kya waligi yobadawa.